Manipur Lengakna drug ki mayokta changsilakliba lanjang mapung fana mai pakriba fauba kongfam amata handokloi haina Chief Minister Nongthobam Biren wasakre loinana August faubagi manungda popi thariba mafam singda horticulture ki maru marang thahangani haikre wafam asi Manipur Lengaki war on drugs 0.2 gi makhada lamdamasi ki chingi mafam kayada paksana thariba popi ki mahutta atopa horticulture ki potlam sing thazinanabagi thaurang hawdopagi thoramda fongdokhibani Thauram aduga mari leinana horticulture ki potlam sing ki brand name oigadoriba Manifresh su Chief Minister na launch soki Department of Horticulture and Soil Conservation ki Sanjain Thongda leba complex ta pangthokiba thauram aduda Ukhrul Tengnopal Chandel Kamjong amadi Kangpokpi ki mafam kayada Yanthatuna manghan khraba popi lofam singda nauna thagadaba horticulture ki maru marang puba truck sing su Chief Minister Nongthobam Biren lamthakhi loinana thauram mari leinana Chief Minister na lamdam asidagi mayai kaba chinjak muthananaba miyamna saugalakpa asimak taibang mapuna sinbirakpani Mayai kaba chinjak maru oina popi thaba thingnanaba changsilakliba miyamgi ihau asi puwari da ahanba oiramgani khali drug lalolaga hinjaramba mioi amadi political agenda gi makhada drug lalonba singnadi lengak na lokhalakpa anti popi anti illegal drug ki lanjangda asauba fauramgani adubu lamdamasigi afaba misingi manungda chada marfutarama pandasmik mapandi lengaki war on drugs ki lanjangda saugatli Amaromda ngasi district manga de yanthokliba horticulture gi mahi marong sing thakraba matung puthorakadaba pothok sing yonfam gi waningai leite pothok khudingmak lengak na leigani haiki Chief Minister na makhatana lengak na housik faubada Kangpokpi Ukhrul amadi Kamjong district te leiba poppy affected farmer 355 ta benefit pi bahukre lengak na war on drugs ki lanjang changsiliba asi tungi amadi ngasi gi mirol kanana bani lanjang asida lengak na kanagasu yeknaba thamde umangdi umang oina leisanu popi thabadi yaroi haiki thauram aduda horticulture minister letpau haukip additional chief secretary p wifi amadi atai official kayasu saruk yakhi government ki mission ai mission krishnate Manipur se jungle kokthora kodu jungle kokthokum se jungle oina thamsi hadaba popi thabado popi thabum se popi nataba to pakarba tausi drug on bodo drug to gunu drug nataba to tausi habine jungle fazana forest fazana thambai se environmental protect to bani poppy plantation thadaba se akoi drug to binga ko nabagi lambi mani drug karba to bai se ngasi isa issue singbu aphaba mirol masiyam na bagi aduni hai point home se katani government ki mission kasunate akoi kana da so ko yang na balite tigi mission sidi akoi gi commitment ni maroina ai gi di masida gi confirm machet ma han doroi do she had overcome to the what she had totally eradicate to the what they halaroi do ni pa mane do mayam support of you and request of